tami charau mauranaduna apunbagi saktam kaihandana hena nungsi chanaba Manipur ama ohenaba hotna minasi haina MLA L Rameshona haikre. Amasung Manipuri Short Story Society India ge kuntra nitoi suba annual conference amadi Manipur Short Story Festival lising ani kunmanga Agartala da pangthokre. Kurumjari STV Pawmi eng tabir basing utaram nauchari paushandona pijari. Kairau Kendragi MLA Laurembam Rameswar Mitaina Kairau Assembly Constituency ki manungda laiba Maring Tangkhul Chiru amadi Kabui ki tribal khul tara tareta Chatuna Christmas ke yaifa paujal piduna khudol tamkhre. MLA L Rameshwar na Kairau Kendragi tongan ba khulsingda Chatuna Christmas kumhaiga mari lainana selgi mateng yauna angamba mateng sing khusinakhi. Christmas kumhai amadi anawa chahi lisingani kuntaruk lakpagi harau taramna okpagi Kairau Kendragi final maringda pangthokiba thauram amada MLA Rameshwar amadi khulgi miyoising puna final maring khuldagi hauzik Manipurgi masak nairaba saisakpa ama oirakliba kohensam maringi chingi laishana hendeko tamgi laisasu wateko haiba isaigi tanthada puna jagoi isai sakminakhi. MLA Rameshwar na Christmas kumhai lisingani kunmanga na lakpada amadi lakadariba anauba chahi lising ani kun tarukna lakpada Manipurda tangdu laitaba santi purakpa amadi chaukhatpa Manipur ama purakpa oirasanu haina Prabhu Jesus na thaujalgi irik pibiramba oirasanu haiki. Manipurda chahi lising kayagi mamangdagi nungsi chanana chara maurona khunda minarakliba jati furup sangi marakta amuka hena nungsi chanaba puraktuna ingtapa sanalaipak Manipur ama purakpa oirasanu haiki. Maihaurol hauna nungsi chanana khunda minarakliba jati furup kayagi apunba saktam masi khak kaiba yaroi aikhoi masalgi marakta lairiba nungsinabagi apunba saktam masi kananasu thugaiba khak ngamloi malemgi akanba safu amadi Manipur thugaiba pamba kanagumba kharagi khujin thaurang amadi insinduna chingmi tamigi apunba saktam asibu thugainaba honaraklabasu aikhoina punna thengnaminasi haiki. Aikoi masalgi marakta lairiba unity thugaina bahu kamsilakpa khudingdagi ngakthok minasi chingmi tami charau mauronaduna apunbagi saktam kaihandana hena nungsi chanaba Manipur ama ohena bahwana minasi funal maring kul asi Manipur gi tribal kul singi manungda masak naiba kul amadi tourist spot ama oirakli hairaduna funal maring kul gi youth amadi ahal khunja singna Hanadagi hauna unity yamna laiba khul amani funal maring village authority ga punna khusamnaraga khul asigi awat apa kaya mengkhatuna sanga sagat khigani khul asigi community hall asigi flooring amadi nakal gi wall khazin bagi thabakta mathang paikhatlagani hall manungda indoor game kaya sanaba yanaba honagani Kairau Kendrada lairiba tribal village pumnamak awat apa development kaya khulgi youth amadi ahal laman authority ga tanarga leptana paikhat khigani haiki. Sidi Manipura yang masana itu menjaga boleh. Nasi ni kalau pam kalau produksi pam boleh. Ayat jagasi ayat di polisi produksi ada kata. Siapa boleh dalam yang bersama itu. Siapa boleh jaga bersama. Ayat menjaga. Ini betul-betul benar begitu. Manipur di bilis nasi kita Manipur boleh kerja. Malam tiga hari pernah menjadi juga bilis otoritas hanya youth simpai dunia saja. Kami unity berdoa. Tunggu yang kita kerjakan bersama suki. Aku fokuskan dapat tahu. Kalau lebih aku lebih banyak. Tapi yang saya di sini nomor satu benar benar mesti bilis saja. Manipur benar mesti kita semua kerja. Manipuri Short Story Society India ki kuntra nitoi suba annual conference amadi Manipur Short Story Festival lisingani kunmanga pangthokre. Sahid Bhagat Singh Youth Hostel Gorkha Basti Agartala Tripura da numit humni chumna sathagadoriba annual conference amadi Manipuri Short Story Festival lisingani kunmanga ge Thauramda former Minister Tripura Yalam Birisit Manipuri Short Story Society India ki President Laisom Gulab Retired Assistant Director Haubam Chitra, Manipuri Sahitya Parishad Tripura President L. Biramangal Singh Amadi, Manipuri Language Advisory Board under Sahitya Academy, New Delhi, Khoisnam Birola Su Sarukyaki.
Thauramgi makha chatharakpa oina Sipsagargi khongthang amadi Malayalamgi wari charong kauba Larik Singfong ke Rajkumar Sitaljit Memorial Lifetime Achievement Award lisingani kun mangagi mana Haurong Bam Amarendra How Amar Bontarapur Kasada Kusinake Elangbam Dinamani Memorial Lifetime Achievement Award lising ani kun mangana Haubam Priyo Kumar Singh Kangabam Nekai Infal Manipurda Kusinake Moirangthem Ongbi Thiam Ningol Modhumati Memorial Award lising ani kun mangana Moirangthem Sobita Singh Hage Pirangduna Chaihawi Aibu Haibat Larikta Khangatuna Mana Pike Larik Engbam Bidi Singh Ning Singh Mana lising ani kun mangana Pangsatabam Komla Kantagi Chumthang Makhong Kauba Larikta Mana Pike Nauroibam Dhananjoy Singh Ning Singh Mana lising ani kun manga Thokchom Anjanagi Poktrabasu Imani Nangdi Haibat Larikta Mana Pike Maisnam Bokul Singh Ning Singh Mana lising ani kun mangana NG Malengan Bina Iba Ihul Kauba Larikta Mana Pike Amadi Kuranganayani Ningsing Mana lising ani kun mangagi mana Haubam Satyabati Imphal Manipur ga Mathang Manau Naina Award Taret Kusinaki Loinana Award Sing aduda citation Sol Amade Case Pricing Su Yauri Society Asina Mitaina Choina Kundariba Noon-Istv Mafam Singda Lairiba Iroicha Singbu Wari Macha Ibagi Lamda Karata Oirabasu Itil Fauhanduna Ibagi Lamda Purakpa Haiba Asina Maru Oiba Pandam Tambaga Loinana Amata Oina Apun Bagi Saktam Adusu Sagatpani Haina Manipuri Short Story Society India के President Laisham Gulabna Fongdoki अच्छी कोई फैमिली है मत नहीं ना मैं आना लोग भी कोई छोटी सोसाइटी फैमिली है सिंगल ना तो लिदा अदोम जो है ना कोई चक्कर ना फैमिली बोले माने ना सीसु 25 दिसंबर लाग रहे हैं कोई जे करीनो अंकल जो हो रहे हैं निकाय तो पंखों तो लेके दो तो हाई वे की सी याम कन्नो मैं आम सी के हो मुझे छागत पर गमजे बसे मसी कोई लेवल पे लोग ये Imphal East ki Poiropa Lokol da Angan Fau Unaba Lokol asi Fauduna Chatliba Thawal Multi-Purpose Project ki Right Canal da Ising Thabiraknaba Longmishina Water Resources Department ta Haizarubada Yabiraktuna Canal Sing Ising Thabirakpagidamak Poiropa Local Farmers Development Cooperative Society Limited na Department asibu thagatpa Fongdorakli First cropping asi mahaicha nabagidamak marakta Ising Thaba Lepiganu Hainasu Water Resources Department ki Pukning Sing Silakli. Ngasi Andro Assembly Constituency ki Thambal nu Kaitel Kaina Rota Leiba Poiropat Local Farmers Development Cooperative Society Limited ki Thaumishing Lomishing Amadi Paumishing Galoina na Poiropat Local da Hauzik Angan Fau Thahana ba Hotnariba Sing Amasung Faulingba Hauraba Sing Adubu Punna Yengshin Minaki. Local Adugi Fibam Yengshilaba Matungda Poiropat Local Farmers Development Cooperative Society Limited ki Secretary Khulem Tomchau na Paumishingda Fongdora Kibada Haukiba Chahi Lesangani Kunmanga Asida Nongka na Chubada ke Kharib Lauro ke Laupari Lesingamaga Chamanga Rom Ising na Tumjanduna Si Kibana Low Lokna Dabana Lomishing Awaba Kaya Mayok na Duna Lady Masina Maram Oiraga Lomishing na Angan Fautana na ba Low Uba Hona na ba Water Resources Department ke Right Canal asida Ishing PBU haina Lomi Haijarubada Yabirakpagidamak Lomishingna Department ke Makok Thongba Chief Engineer, Executive Engineer, Assistant Engineer Amadi Atai Staff Singbu Thagatpa Fongdo Ihaike Amaromda Kanagumba Singna Canal da Pal Tingjinba Amadi Ishing Lobiriba Singna Laipal Taukairaka Isting Loba Adu Taubigano Local Asida Angan Fau Low Uningba Lomishing Yauragasu Poiropat Local Farmers Development Cooperative Society Limited ta Ming Pata Pikat Piduna Isingi Tex Sidok Piraga Low Uminasi Masi Local Asida Lomi Kayagi Low Kayam Uribake Haiba Adu Water Resources Department ta Pikat Nabani Hainasu Kulem Tomchong na Miyamda Apil Sutauki Department की मफम देखो इन हाइजीनिंग बसु अमुक्तंग इशिंग जे थारा मगा इखोइन लौ उबा हौरकांद इशिंग जे करियुम तखिब तारगदी अखो सिदा हापीब फर्टिलाइजर सुपर सी मयाम जे लेकर अमुक्तंग चखिबदा हंदब यादे अदुन मरम वर्गा डिपार्टमेंट अजु इशिंग जे थदत पिगनु हाइदन अखोइ फार्मर की साइट की को मोना हाइजरी सिदा इशिंग पिबिरिबा अखोइ फार्मर मयाम बु नुसिबिरिबा चीफ इंजीनियर वाटर रिसोर्स की एडिशनल चीफ एसी मोई मयाम ना कोई फार्मर जिबो अमुतंग नुसिबियु फार्मर मयाम नासु
कोई वाटर रिसोर्स की डिपार्टमेंट की थौ पुबीब पुनमकपुजु कोई फार्मर सिंग कोकनोना थागचरी लोइना सिगी इसिंग थारैब परिंग सिदा अखोगी कनागुमने इसिंग लौनिंगी हाइदना हेक होगारगा लौबा लौ लोगजु एदा कोई खोनुंग सिदा कामसन बिबा ngapum tanbagini khangde akoi isit pagini hangde palekta thingjan biba akoi sigumba mayam se tawbidanaba akoi kainogi site gi akoi society amadi farmer site gi sintang tawbidana koi haijari Huzika tema break amatang lawminasi लाकदुरबा कुमसी सेहिगी इमोइनी इमागी इरात पुजादा अंगुबंगा मैतै शरेंग कतपिहो फंगफम एस टोम्बे एंड सन्स पेंगबा फार्म हियांगथांग अककदबा मसिंगनी ngasimak order tawbiho लाकदुरबा कुमसी सेहिगी इमोइनी इमागी इरात पुजादा अंगुबंगा मैतै शरेंग कतपिहो फंगफम एस टोम्बे एंड सन्स पेंगबा फार्म हियांगथांग अककदबा मसिंगनी ngasimak order tawbiho Slopeland College of Teachers Education की Master of Education M.Ed की दमाग लाखलिबा सेशन 2025-26 की एडमिशन तौननब की दमाग अकक नब सीट खरगी खुदोंग जाबा पिजरी खुदोंग जाबा सी लौबी होनब की दमाग मखाद पिजरीबा कांटेक्ट नंबर 9615965922 नत्रगा अखुगी ईमेल slopelandcollege@gmail.com दा कांटेक्ट तौबियो मतमगी नुंगसित नुंगसा अमदि अयिंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदकत फहनबा ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Tada Ngibe makigano Azabe tamo Sige yumse next TMT na checksin na laksilaga thamlo banine Dadarang se juhar habaga amta kidarbo Asumna mayam na machalbo ngapshan lugum masigi yumasibu asoyangan kokadabagi next TMT na ngapseli next TMT juhar habati ngaktok na basembani German technology siya na concrete katok na tinago matamda kapamul amuk hena hengaladli next TMT strength is in the tree Honglagli ba punsigi lambi sida arai ba chaba yaba makhai sasinari adone hidak langthak kayama sadaba yarakte sasiliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break imatang makha tarakpa pauda Manipur Police na miyoy ama gram chahunga taragi heroin number 4 sob case kun mariga konana Mantri Pukri dagi fare haidi faraba miyoy adudi MD Mustaqim chahi kun mapan Sangai Yumfam Part 1 Thaubal District dagi Mangondagi Maruti Swift registration number AS01BE7900 amasu fagatli haidi Safe Life Give Blood Haiba Thimda ahumlak suba blood donation camp ama Blood donation camp ama aikhoi haiba WhatsApp hingminasi aikhoi haiba WhatsApp amadi Facebook group na sinduna Janims Hospital Blood Bank ta pangthokre group asigi admin elangba milan na pangthokliba blood donation camp asida mioi kuntra rom na e donate tawduna lamdam asigi e gi awatpa lariba asida kharada oirebasu menkhatpa ngamgadra haibagi wakhalonda camp asi pangthokpani group asi social media group ama oijarabasu social media khakta paiduna leithok pagi mahuta paikhatpa yabai humanity service paikhatuna kunai asigi mateng kharada oirebasu pangba ngamgadra khanduna kemasi pangthokpani makhatana kunai asigi damak tawba yaba thabak thoram sing leptana paikhat khigani haiki Sumna icham chamna social media paibji khakten natana samaj gi oiba thabak thorong khara da kone contribution khara dum tongning bai tare matam je dum social media da confine tro lebi su noite social issues ing da ju akteng na chalaga yawba ngamdraga su aduda awana tarpa mayam jingi da khoi gi e je khara dum ju pithoga mayam gi sewa khara dum ju tokjege da na koina humanity service da base da changjin jar puri sigadi ahum laksu bani makha tarpa da ju khoi hingmina se khoi gi oina di sugumba mayam gi oiba thabak thorom siga dum khara chathajagi ge na kanje Aroibada maroiba pawmukana pizari Chingmi tami charau moroknaduna apunbagi saktam kaihandana hena nungsi chanaba Manipur ama ohena ba hotna minasi haina MLA L Ramesona haikre amasung
Manipur Short Story Society India ki Kuntra Nithoi Suba Annual Conference amadi Manipuri Short Story Festival Lisingani Kunmanga Agartala da pangthokre. Sik faubagi oina asibina pizza ba paw matang asalo sinjare mit eng tabir ba punna mapu amukana khurumjari.